अहानबदा मरुइबा पाउ पिजरी वर्ल्ड नो टोबैको डे की थौरम पाक सना पांगथोकनख्रे महिलोइसंग अमदगी मीटर चामगी मनुंग असी टोबैको फ्री जोन हाइना मिनिस्टर जयंत कुमार ना लाउथोखरे हिदाक मनागी पोलम सिंह थिंगनबा पुलिस की माइकेदगी एंटी टोबैको स्क्वाड का लोइनना ड्राइव सथरगने हाइना एडिशनल एसपी ऑपरेशन एजी शर्मना हाइख्रे रेखा मिहाट की मायोक्ता मियामना वाकत मिफम सथख्रे मिहाट पर फादि फाउबा असिबा हक्सांग लौखिरोय दौरी मपुरोइबा नावरेम दिजमनी पुलिसना लौखटख्रे वाखल लौसिंग निंगथिना लैरबा मियोय सिंगतना पुंसीदा हिरम खुदिमक्ता माय पाकपा ngamgani हाइना केब एंड पीडी मिनिस्टर कराम श्यामना फोंगदोखरे अमदी रिहैबिलिटेशन सेंटर सिंग सोशल वेलफेयर की मखादा स्ट्रीमलाइन तौद्रबदी को नमित्यंग संगदौरी खुरुमजरी टाइम्स ऑफ मणिपुर नुमिदांग पाउमियंग ताबिरिबा पुनमपु अरुणबलाना तरामना ओक्सरी ngasi gi maroiba pausing miyamda sandokna pijari मालेम सिनबु थुंगना पांगथोकनबगोम नेशनल हेल्थ मिशन एनटीसीपी एसएसएस मणिपुर अमदी डायरेक्टरेट ऑफ हेल्थ एंड फैमिली वेलफेयर सिंजुना संदेन थोंगदा लैबा सीसी हायर सेकेंडरी स्कूल दा वर्ल्ड नो टोबैको डे की पालन थौरम पांगथोखरे थौरम अदुगी सरुक अमा ओइना मिनिस्टर एल जयंत कुमार ना महै लोइसंग सिंगदगी मीटर चाम लाफना येलो मार्जिन अमा थमदुना महै लोइसंग सिंग असि टोबैको फ्री जोनी हाइना लाउथोखरे डोंट लेट टोबैको टेक योर ब्रेथ अवे हाइबा थिमदा पांगथोकिबा थौरम अदुदा अथोइबा मिथुंग की ओइबा वारोल पीरदुना हेल्थ एंड फैमिली मिनिस्टर एल जयंत कुमार ना ngasi चौखोलबा खुनाई असिदा कना अमतना निसा सिजनै हाइदुना थिंगबगी हक लैते अदुबु हिदाक मना सिजनबगी अककनबा अमा थमगी तंगाई फदबा लै निसा चाबा लेपा हाइबसी इसाना थमजगदबनी पुंसी अमा सांगवा तेनबा हाइबसी इसागे खुत्ता लै हाइखि but when we take you to the hospital adi ko noina angang ni jengan ba kan ka ba noi mari to mo mo that night it's my honest request to my director and the principal of this very higher secondary school aduga si angang sin yargadi ko gi pam chang every school angang sin lungs cancer atu kari no na ha to take them to the hospital and let them have a look angang sin no wa ne leli puchi lo kamai to gi mucha sagra ba ma da chi da kama da phi lo to angang ni si da oxygen ha ba pi pi si ba me ne hingoi do adu ne ki to khandri no chi but ka do ba gi no angang sin ni jinda mai ke chai yaw ba gi na or ma ba da na te ma thong na na ma khura da na ai ma tu thachin bi re thori na ha to you just think it all Amaromda District Health Mission Society Amadi District Tobacco Cell Control Cell na sinduna Tobacco and Lung Health Haiba Timda Thangal Bazar da Laiba Bhairodan Maxwell Hindi Primary and High School da World No Tobacco Day 2019 gi palan thauram pangthokre thauram aduda thoiba mithunglen gi oiba warol piraduna Imphal West District Police ki Additional SP Operation AG Sarmana hidak mana amadi atai mayai kaba nisa sing sizinaba thingnaba honabada isa isana nisa sizinaba tokpa mathau tai hidak mana sizinabana miui bagi haksang da lung cancer yauna tongan tongan ba laina layong kaya poluknabagi lambi ama oidibani मिरोन बिनुपी सिंगदसु हेल्थ कॉम्प्लिकेसी कया थोखली मरमदुना ngasi हिदाक मनागी पोलम सिंगसी सिजनबा लेबलसी मसिकिसु मथक्ता पुलिस की माइकेदगिसु एंटी टोबैको स्क्वाड की मतेंगना लोइनना हिदाक मनागी पोथोक सिंग थिंगनबा ड्राइव सथरगनी हाइखि मसी अखनि एडिक्शन लेनगदी मखल कयागी लेना तिना लाय ngasi gi थिनसिगा मदि लेनना कोइ लंग साइ तारे अखनि शोर होनबगा मदि लेनबा मसी gi ट्रैक सिदा मखल के आगे अपने लेना पोले थौरम अदु लोइरबा मतुंगदा पुलिस अमदि हेल्थ अथॉरिटी की कांगबुना अनकपदा लैरिबा दुकान सिंगदा ड्राइव सथदुना हिदाक मनागी पोलम सिंग फागतपगा लोइनना दुकान सिंग अदुदगी सलान कक्तुना फाइन थियन की लोइनना ngasi हौना मियामना हिदाक मनागी पोलम सिंग सिजनबा लेबलसी अमत ओइना वासक लौखि
lamdam asigi miyamda hidak mana sijinabana miyuibagi haksangda sokhaliba kaya asi khanganabagi pandamda khurai sajor laikai dalaiba usus school nasu chahi asigi tobacco and lung health haiba thimda wall no tobacco degi thauram pangthokre thauram adugi saruk ama oina hidak mana gi polam sing sijinaba leblasi haiba paujel puba school gi mahairoi singna khurai lamlong thong phawba rally ama chatpaga loinana hidak mana gi polam sing mai thake loinana mahairoi sing hidak mana sijinaba dagi miyoi bagi haksang da sohaliba kaya gi matang da street play amasu utke Smoking kills you, smoking kills. Stop smoking, start living. Make every day. Day by day, use tobacco. No tobacco. It is an undeniable truth that Manipur Students Federation MSF Jiribam District Committee na sinduna Jiribam da Leriba School singi mahiroi pumbana saruk yaduna tobacco and lung health haiba team da all no tobacco day 2019 gamari laina Jiribam Higher Secondary School JSSS tagi hoduna IB Karong amadi Jiri Bazar koina silent mass awareness rally ama satkre khongchat aduda tobacco kills don't be doof tobacco breaks heart choose health not tobacco ohelasi masama ufaba Manipur khunai thaba placard kaya su sizinaki Amaromda District Health Society Jiribam Amadi Jiribam District Police Anina Kusamnana Sinduna Wall No Tobacco Day 2019 Thauram Pangtokre Thauram Maduda ADC Jiribam Hanjabam Bobby Sharma Additional SP LO Haisnam Basulan Singh Jiribam Police ki Additional SP Operation AK Sadananda Singh ZEO Jiribam ki AIS Lalmani Singh Jiribam Higher Secondary School JSSS ki Principal L Ranjit Singh Amade Jiri College ki Geography ki Lecturer TI Somarendro Singh na athoiba langberg pasing oina sarugyakhe thauramadu wangang laduna hanjabam Bobby Sharmana Jiribam asida sigumlaba thauramama pangthok pasi yamna phaba khongthang amani masina inkalagliba angang singbu aphaba achumba lambida pubiga dauribani mahairoi singna talaf amadi churup thakpana aikhoigi haksangda kayagi matik sokpage haibadu ngasigi thauram asina khanghanba ngamlagani nisa haibasi phatraba posak amani maramaduna mahairoi pumbana ngasidagi nisa haibasidagi la na laina na bahot na uhai ki Educated or the new or entire the Mera kai sin the sari for the nisa sing the brava adu sin sana ko aduna nisa singe adu apaga thora ma to ga ta di ai hana phawada ka oi ro ai isa phawada ka oi pukhira taraga lai ro mi ma singkhat kai ta di ai pukhira lai be abrane akang Thauram aduda saruk yakhiba singna aikoina matam pumbada inkalagliba angang singda nisa saganu haiduna thingli adubu hairiba ahal oiriba aikoina saraga angang da saganu hairaga makoina ingadra ahal oiriba aikoi se hana faraga angang sing asida achumba amadi aphaba lambida aikoina pubiga dabani maram aduna aikoigi khunai asi fahalage hairagadi aikoi amata oina khong thangminaduna nisadagi lafna leiba mathau tai haiki aduna kari gumpa chu thakpa takoi na sai hai do takoi ibu bo oi be yai ibu mo ibe ma ti chu chen ta tambiro une kaina hai dro tatra kan no ma oi be yai pa oi be yai ti chu chen tambiro une na aduna ma phone chu hai ba angang ti chu da chu tambiro hai ta da sai do sumaina an ti na kai ji ko hawber ne ga ai tor ga ma haw ye ga ai tumin na non ga ting ne yem ba ko sumaina imun ti da ya ana hotel ne ba Thasigi Kurmafanda Saknai Rava Fashion Designer Robert Naurem gi apokpi Mama Naurem Ongbi Rekhabu Singzamai Thoksom Laikai Dalaiba Masamaki Mayumda Mihathina Halamba Thokdokpu Yaningdaba Phongdokladuna ngase Singzamai Makha Thoksom Laikai da Miyamna Wakat Mifam Sathakre Wakat Mifam aduda Mihat Paserak Piu We want justice delay is justice denied Haibinat Chingba Warol Thaba Pleka Sing Siznake Wakat Mifam aduda Sarugyakiba Laikhidrabi ki masanupa Robert Nauremna maral karisu leijadaba mahaki mamabu mihathina halamba miyoi sing athubada phaduna matik saba sairak pibiu haiki yare mami no any condition na ipu to ko pa me oining mami oi no ai do chap dan di bi ba me aduna imagi ba bomda isun dan jali kan ba me
Thaudok adugi mayokta semkiba JSC gi convener and Michael na thaudok asida January ba mioi sing numit mangani gi manungda puthoktuna matik saba sairak piu mihat pa puthoktri ba fauba asiba haksang lokiroi aduga karigumba numit mangani fau gi manungda mihat pa puthoktrabadi makhatana akanba khongjang kaya sangsilagani haike dagi UCM dagi ikal dagi all Manipur student guardian organization hai basing jisu thawai hakjang yauna koi ngasi dharna sing jisu sabu jabiram mi masu jam ngai jai no koi matung ta ko no haje ningem na hauji mihat thina halami misigi conflict hai ba ningana pajarba dijamani koi ta dijamni sina orum basu yai orum dosu yai koi madu koi na hai bu ku ngam jadri hai ti madu di logi police ki khutang da lakadabani aduna Masih aku puthokri bo tarik manga amko yang haja get numit manga ni habidi ngarang dagina numit manga ni pugmung da masih aku atung tu mani misak che confirm to bi hana ko je si makai de hajani Nakal amaromda JSC na numit mangani gi manungda mihat pa puthokadabani haiba wafam adu hongba leite masigi matangda singjamai kendra gi MLA su oiriba speaker Y Kemsanda aiba wakacherola masu pisinkhre haina JSC gi convener nahakpam Michael na phongdokre ngasi singjamai thoksom laikai da pangthokiba paugi mapam aduda mahakna makha taraduna thaudok asiga mari leinena laikhidraba naurem ongbi rekha gi mapuroiba naurem dijamani su wahang pahang sathanaba singjamai police na lakhotkhre hairi Social media da Manipur gi saknairaba designer Robert Naurem gi apokpi rekhabu mahaki apokpa mapa dijamani na hatpani haina sandok libasi miyamna thajabiganu hiramas gi matangda chapchaba khangba laitri haina Robert Naurem ga khanana unaba amada phongdorakli Hujik sandoreba wafam karase viral ni ai sagi official page sagisu ai hapjakhrabani aina kanagombada habati doubt lai adu tawi da tawi habagi kashu duguma thoidokpa kashu leite aduga achumbadi adum matang chana dum achumba tholakini aduga seranana habiti official confirmation amadi police ki pura habiti deadline yaudringai da pauthok pidanaba habiti mayam phamda appeal tawjani aduga hoje custody da hoi mystery habiti mayang mystery sing adigi driver moising loin lady aduga tawbismukbu habdi culprit to puthoga sina conclusion ne haiba taba laktri aduna mayamsu phadaraga pau aroiba pau lakpasiba utang ngaiminagi si ana mayam phamda appeal tawjari aduga ai haiba bu maran leiba midi phangbam thokpa ain gi matungina adum phangani whosoever oiriba misa aduna Singjamai thoksom laikai da leiba Naurem ongbi rekhabu masagi mayumda mihati na halam kiba thong adubo Organization for Indian Women Against Crime na akan mamoongda yaning daba phongdorakli organization asigi secretary Robita Laimana khutyek piduna thadorak pacherol amana thodok ase thamoi sokna nungaite hairuduna thong ase imung adugi maramda khangba amadi numit aduda rekha mathanta lai haiba khangba mioi singna sathabani maram aduna numit humni marini gi mamangdagi thabak suba lakiba nan Manipuri sing aduna rekhabu hatpa oigani Manipur gi mapan laiba singda lamdamasibu chauna masak tagliba saknairaba designer Robert Naurem gi apokpibu mihathina halamba si laibak tibani imungi potchai sakhairam daba upu phakaiduna sanalopa Purum Kidaba Asina Mihat Padu Sana Lupagi the Mug Sathakiba Mihatinate Imung Aduda Sounding Bama Laibedagi Hat Ki on the Hat Po Oigani Haraduna Nan Manipuri Singda Yum Sahanba Imungi Tabak Suhanba Taurorosi Makoida Karadangalubada Minungsi Yaudaba Sigumba Mihat Kaya Satharakani Maramaduna Mari Lainaba Authority Singna Mihat Asigi Matang da Tizinduna Atuba Matamda Mihat Pasing Putoktuna Matik Saba Sarak Pibiu Haina Women Against Crime na Lainga Ki Pukning Sing Silakli Hojik Paugi Marakthana Tenba break Amatang Luxury. IPS, the Imphal Public Higher Secondary School, Kanchipur, near Manipur University First Gate. Admission opens for class 11, both arts and science. Some highlights of the school. Scholarship for meritorious students, strict discipline, separate hostels for boys and girls, gymnasium and fitness centers, guest professors and lecturers, smart classrooms, special concession for handicapped, OBC, ST and SCs, orphans, art and theatre, free education, free admission, separate study rooms for brilliant students, maximum first divisioners, letter mark holders, subject toppers, inspire awardees in the higher secondary examinations, direct admission for the wards of strict
strict parents. IPS, top choice for your child career. Hello. Hello. Pakhong ama chalake. Chalune. Chahi amagi plan tauge haradi. Oh, phau pambi thabiyo. Okay. Chahi taragi plan tauge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da adum changne na coaching to honba. Mama paga cha manana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokhraba. Khwaidagi chawba, nanba, khwaidagi phaba school. Last ba khong. Kari school no. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Break matungda makhataba pau pizari. Narcotics Affairs and Border Police na haukiba chahi 2007 gi June gi ahumda ganja kg nimfu ga konana fakiba thamna pokpidagi Laisram Nausa Elias Nanau Maitai sahi kuntragani thoi apokpa ivohan be ngasi Special Judge ND and PS FTC Manipur Salam Tara Devi gi court na ngasi conviction pikre Nausa haukiba chahi 2007 gi June ahumge numidang waram Imphal Municipality Gate mamang degi ganja kg nimfu yawba airbag aniga konana fakibani aikhoi mioi bana lairik tamlibase wakal loksing lainabani wakal loksing ningthina lairaba mioi singtana punsida hiram khuding makta mai pakpa ngamgani haina Cap and PD Minister Karam Syamna fongdokre wafam asing asi RK Sanatombi Vidyalaya gi Inter House Badminton Championship ki makong mathang tarba singda mana yanthokpagi thorom amada athoiba mithunglen gi oiba warol piraduna haikibani Thauramadu social activist Rohan Film gi mingda t-shirt amasu launch taukibaga loinana Rohan gi tungi khongset singda mai pakpo oirasanu haina pungning thogatki Minister Karam Syamna makha taraduna Rohan Film na lamdam asigi isu kaya da yumpham oiraga khongset kaya pangthokliba ase masage mingset amadi mana fangnanaba nate malemda aikhoi ama lairami haibagi mama leibak kidamak tawpham thokpam mathoni aikhoina lairik tamliba ase huran sinthi taunanaba amadi nisasa silaga mi buhananaba nate tamliba ihei adugi mapung phaba wakal lausing phangnanabani haikhi aikoina thabak ama tawba kanda managi da makta thabak tawroi dabani oje haurai ba koi cha singsna ai mana phangani haibagi wakalon aina aigi tawbam thokpa responsibility satra na satra gi daita lengai ba akoina lengai ba koi daita wazana wazagi responsibility Mama gi daita do masak khangna tawraba kanda mahi haibadudi kona laksabane ngasi ekoi irakta phammiba Rohan mana ngasai mayam ama magi family gi kari gi wari likhre adubo ngasi Bharat ki sau khraba adi lepak da state khudimakta Rohan khangdaba laisalaktre media Manipura Salairiba Rehabilitation Center Sing Asi Social Welfare Department na miyang changduna guideline amagi makhada streaming tawduna salaidrabadi Community of Networking for Empowerment ko nami eng sang bahuragani haina kon gi President RK Nalin Nikantana fongdokre wafam asing asi Palace Compound da pangthokiba pawgi mifam amada haikibani mahakna makha taradana hojik Manipura laingak na salaiba Rehabilitation Center taragamapan private oina salaiba nimfugamapan lai hariba private Rehabilitation Center sing asigi manungda certified oiraba Rehabilitation Center masing yamde center sing asida lairiba miyoi sing asigi human rights violation kaya ama lep palaitana satharakli athuba matamda Social Welfare Department na mieng sangbiduna center sing asida
sathariba thabak thauramsing ase streaming tawbiu hiram asigi matangda konasu Human Rights Commission da athubada wakatuna khongthang kharadi lokatlagani haiki Center nipuga mapan konda laiba information nipu mapan haijabagi wani aina kitang kupna mu thiruragadi yankhai mathakta lairamdoi male loinana government gi makhada lairiba center taraga mapan se yamna thuna committee dona monitoring chalaga maybe on quarterly basis or monthly basis lairiba human right violation gi issues sing se handana bagi asoba khongthang ama lowai se kongi anoni ni haibase Manipur Lainga ki Education Minister T.S. Radishyam gi Hairok Kendra gi Manung Chanba Nongpok Sekmai Miyam gi Yamna Maru Oiba Lambi ama Oiriba Nongpok Sekmai dagi Yairipok Kaitel Taba kilometer nipan lom sangba Inter Village Road asi semba hauramlaga loisindabagi mayokta khoisau narba Nongpok Sekmai gi Miyamna JCB sizinaduna lambi tawkhaiduna lambi fauna hankidre Nongpok Sekmai Police Outpost mamangi ching ani gi karakter laiba lambi gi da sathakiba Miyam gi lambi tawkhaibagi khongjang aduda saruk yakiba Nongpok Sekmai Magic Welfare Association gi Secretary Ningthaujam Asa Tombana lambi asi sembina bahaiduna miyamna khongjang kaya sangsin khraba matungda lainga asina thajaba piraktuna haukiba chahi 2018 gi January thadagi lambi asi semba haurakibani adubu kilometers nipan sangba lambi asi kilometer ahum lom khaktama koilas tharamlaga ngasi fauba makha tana sembidana laikre maram asina koisau narba miyamna ngasi gi lambi thingbagi firep asi laurakpani haikhe ngasi maktabu aina hojik phongtok chari ngasi club amadi mara paibi octo iris magic punjalaga club mayam punjalaga lambi je koi tawkhai bani semguni haraga suksem sem da binang tawkhai lambi je tawkhai bani masiri se akoi kanagumba leiriba khudimanasu mateng pangbiu haibadi anayek school seliba satra haibadi nomagi sara tanjari ba lalon mi seliba khudimangsu ngasi akoina gari lepki basida mokoi kya muwarongani masi punam to khangbiraga sarkarna thu matamda khongjang ase sangsinbiu sangsindragadi akoi ngasi tawthobjina akoi octo iris magic na supply toroga iramdam se chen maduna adum matam su koi gari lepki gani lambi semdri phu Amaromda khongjang aduda saruk yakibi Nongpok Sekmai Maira Paibigi Secretary Sina Memchana Nongpok Sekmai dagi Yairipok Kaitel Taba lambi asi Nongpok Sekmai Miyamgi Yamna Maru Oiba lambi amani lambi semba loisinbidabana lambi asida Mironbi Singh Hospital yaunanaba purakpada lamkhangda angang unaba yauna khudongthiba kaya toina thokle maram asina athuba matamda laingak asina semjinbiu lambi asi semjinba haudiba fawba lambi thingbagi khongjang asi sangsin khigani masida kanagumba amataga yasinabagi wafam lairoi haiki ana akoi di akoi na haje je mai bi myam na haje akoi moi ka da sai na ba kana kari koi karim ta lai jede akoi di chorok sida phajana sembiu adu akoi chorok si sembi ba matam da akoi na kasu masi tawgo bana ti adu hi chu chorok si sem ba nu mitana akoi namben tha do kani puna mak loin ba yana ba pugani masi hek tawdir poiti akoi adu ma chingi kani Kumza Lisingani Kunithoigi State Legislative Assembly Mikhaldadi Sivasena Manipur State Unit ki MLA Nipan Lom Puthokpa ngamlagani haibagi thajaba lai haina General Secretary Admin CS Sujina Phongdokre Wafam asing asi Babu Parada laiba Sivasena Manipur State Unit ki office ta pangthokpa Sivasena Bisnupur District hangdokpaga mari lainana thaupuba sing taramno okpaga mari lainana paumi singa unaba mada phongdokibani paugi mifamadu da VP Consultant L Gambhi amadi atai member kayasu sarugya ki Sivasena Bisnupur District ki oina President da M Ibomsa VP da N Ibomsa VP number 2 da I Ibomsa General Secretary da M Dozo amadi Treasurer da S Nabakumar Khanbaga loinana party ki lengyan phi khudol tamduna ikai khumnaba utki General Secretary Admin CS Sujit na makhatana haikibada Sivasena da miyamna thajaba thamlakpadagi achoba khudam amani ngasi hangdogliba Bisnupur District branch asina Mari Subani mamangda Thobal Imphal East amadi Chanapati da party branch hangdokre makhatana Technopol amadi Jiribam da su hangnanaba hotnari state asigi miyamna thajaba thamlakpadagi ngasidi mafam kayada branch hangba ngamlakkibani grassroots level da kumduna party asina thabak tawba hauragani miyamna pamnarakpa amadi thajaba thamlakpana lakadoriba state assembly mikhaldadi party asigi MLA khara leiba ngamlagani haibagi thajaba lai haiki kayana sibsana da yawiruktura ngasi phawda masing yamlaba mioi singna sibsana da mingchan bire aduna asumlaba asman lakpasidadi ekoi mathangi 2022 gi election dadi sibsana gi yamdrabada MLA ekoi soidna tare tatanga nipandi soidna puthokpa ngamgana na ekoina asa tawjiri
ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯊꯧꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯗꯗꯤ ꯌꯥꯝꯗ꯭ꯔꯕꯗ 9 ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯒ꯭ꯔꯥꯁ ꯂꯦꯚꯦꯜꯗꯒꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯤ Laingakna tha khudingi pangthoktuna lakpa miyamgi numit amadi Hill Leaders Day gi thauram June gi 10 da punna pangthoklagini haina Secretary to Chief Minister Ningthaujam Jeffrey na thadorakpa cherol amana hairakli Imphal West District Police Commando gi kangbu amana ngasi ayuk uripok sorbon thingel amadi akoiba mafam singda leiba yum amadi vara singda sangduna thiba humbagi thabak sathakre ngasi ayuk pung 3:50 dagina 3:90 fawba sathakiba operation aduda yum amadi vara cham romda lairamba miyoi sing amamamta oina masak khangdokpagi thabak sathake maduda bell out ama yauna masagi saktak se yaudaba miyoi ani lokhatlaga Imphal Police Station da sinakre hairi Numijungba matungda Imphal West Commando Waza Unit nasu pauna amadi thangal kaithel da laiba Prince Lodge Hotel Blaze Hotel Embassy Polo Inn Niran Lodge amadi Hotel Avenue da red sathakre numit yungba matung pung 10:30 dagina amaga minute yankai fawba sathakiba red aduda hotel singi kaka sangduna park sana thiba humbagi thabak sathaki hotel gi kamanungda lairamba miyoi sing amamamtang oina masak khangdokpagi thabak sathaki masagi saktak se putok handuna masak khangdokpagi thabak sathaki adumakpu thoidokpa mifa mipundi yaukhide Nakal amaromda team asimakna numidang wairamda Su City Police Station gi manung chanba MG Avenue Major Khul Lambi Kalibari Barodan Lambi da na chingba mafam singda park sana thiba humbagi thabak sathake numidang wairam pung 3:50 dagina 5:95 fawba sathakiba operation aduda punna miyoi chaniga 35 masak khangdokpagi thabak sathaki masagi saktak se yaudaba miyoi 5 makhatana verification sathanabagi damak City Police Station da sinake IGAR South ki listing makhada Mapan Suba Sector Assam Rifles ki Tulihal Battalion Drug Free Manipur ama ohenabagi pandamda ngasi Imphal West District ki Maivam Konjin Social Welfare Progressive Organization Office MKSPO the anti-drug campaign ama pangthokre United We Stand to Fight Against Drugs for Drug Free Manipur haiba thimda pangthokiba thauram adu Mayang Imphal Company Operating Base COV na MKSPO gi thomi singda khusamnana sinduna pangthokiba bani thauram aduda maikei adom da lairiba khunja mama mapa amadi ahal oiba kayana sarugya ke nakal amaromda Tulhan Battalion na mahu puba lin na chiklaba miyoi ani kankre tongan ba thodok ani da lin na chiklaba miyoi sing adudi luker dagi sahi 19 suraba nupa masa ama aduga tagel dagi sahi 38 surabiba nupi amani makoi animek battalion asigi unit hospital da regimental medical officer na life saving treatment pikibni haina AR gi cherol amana hairi Paugi meraktan aten break amatanga laujari Leisure Adongidamak Salai Mart Home Delivery Service Numit Kudingi Sizinava Household Item FMCG Grocery Item Fruits, Vegetables, Fish, Amadi Chicken School, College Singi Canteen Institutional Amadi Hospital Canteen Supply Masida Sunatana Isagi Usop Taksa Hizanava Function Program Amadi Taksangi Seva Pambiriba Singna Grocery Item Yumda Laina Order Tawiba Yagani Cash Amadi Card Payment Tawiba Yagani Order Tawiba Matanda Lupa Changa Dagi Tadana Tawi Akupa Marol Gidamak Pizza Diva number Asida Call Tawiro Kauna li amadi wana saba potlam sing uda haktuna saba phazaraba leitengi potlam sing nungbi Manipur gi puwari ga mari leinaba laidi sing kabokang na saba potlam sing salai taret ki lengyan fi amadi north east ki mafam kayada saba phazaraba handicraft ki potlam sing phangbiragani plastic ki mapal tangbagi mahutta mahusagi potlam na saba pothok sing sizinabiyo Lengsin Biraksi Akhom Handicrafts, a unit of Iraima Women's Welfare Association, Kongba Nandaibam Laikai, Kongba Road, Imphal East District, Manipur 795008. Akupamarol Gidama contact Birau 98632 43964 Natraga 9402 987076. Top University Singi Marakta Ama Oiriba Assam Downtown University Guwahati the Engineering Management Nursing Pharmacy Hotel Management Paramedical the Ming Chanbining Basingna Sitful Oidringaida Nasimak Lakpiduna Ming Chanbiyu Admission Office Assam Downtown University Babupara Bosem Lerak Imphal
ब्रेक की मतुंगदा म्याम कहना तराम नौकसरी मियोई बगी हक्सांगदा तोंगान तोंगान बा मओंगदा मखल तरेटा डिसेबिलिटी ओई हारंबदु ngасidi मखल तरामरी अमा याउसिंदुना पुन्ना कुनमाथोई सुरे हाइना पर्सन विथ डिसेबिलिटीज की स्टेट कमिश्नर डॉक्टर आर.के. कुमारजीना फोंगदोखरे वाफम असि ngasi नॉर्दर्न डिसेबिलिटी इंस्टीट्यूट इम्फाल वेस्ट ना सिंदुना अवांग वाबुगाई कम्युनिटी हॉल दा राइट of Person with Disabilities Act 2016 की मतंगदा पांगथोखिबा नोंगुगी ओइबा awareness program amada फोंगदोखिबनी डॉक्टर आर.के. कुमारजीना मखा तारदुना Right of Person with Disabilities Act 2016 की ना हक्सांगी फिबम मिमानद्रबा सिंगी करी कानब पीबगे हाइबसी खंगबगी तंगाई फदब लै एक असिगी मखादा ngасidi हाना हक्सांगी फिबम सोइबा मखल तरेता disabled person amani हाइना सखंग लंबा अंदु ngасidi मखल तरामरी अमगा हापसिले अदुगिसु मथक्ता inclusive education की मखादा महै मसिंग निंगथीना तंबगी खुदोंग चाबसु फंगले असिगुंबा कयासी मिपुंग खुदिंगना खंगबा मथौताई हाइके अफम मखरसारगा Ruja Martha Yadana, Taliba, Pagi Londa Haragan, schizophrenia, Iba, Atopa, in a line of Hanga Dawga Makana, major mental illness, Iba, Balena, Taret, learning disability, Taret Leremi, Adu Handaki 2016 ek asida, Anava, Tara Marie, 14 Amaga Hapsale. 14 number after record the 21 C disability criteria the P. पोसंगबम जीपी के प्रधान एम मंगी उप प्रधान ओ इबुंगोबी अमदी पोसंगबम जिला परिषद की हानिगी मेंबर पीएस प्रियकुमारसु सरुग्याकीवा थौरमदुदा लमदम अदोमदा लैबा मियोय क्याना सरुग्याकी अवेयरनेस प्रोग्राम अदुदा रिसोर्स पर्सन ओइकिबा मल्टीपर्पस रिहैबिलिटेशन वर्कर ओरिबा एल अमरेंद्र शर्मना हक्सांगी फिबम मिमानद्रबा मियोय सिंगना पुकनिंग थौना हंथगदबा नत्ते हौजिकती भारत सरकारना मखोयगिदमक याइफा थौरांग कया पाइखले अमरोमदा माहिरुई सिंगी ओइनसु फ्री एजुकेशन स्कॉलरशिप की खुदोंगचाबा कया पीरी मणिपुर सरकारनसु अखनबा मियेंग संगदुना ngasisu कानबा कया असि पीरी हाइखे scholarship institute का बपीरे कहीं वो आंगन नसीना लाइक लाइक यामना फरकना माना कोई यामना वांगा साकी माही कलम से तंबा इंजीनियर तंबा डॉक्टर तंबा मास्टर तंबा अच्छी नसीबा मायामा एजुकेशन की लाइबा अच्छी नसीब मकोई scholarship नसीबा यामना साउंड थिएटर फिल्म अमसुंग मॉडल अमा ओइना लमदमसिदा मियामना सक खंगनरिबी चनम लीलावती देवीदा मिनिस्ट्री ऑफ कल्चर गवर्नमेंट ऑफ इंडिया न्यू दिल्ली ना जूनियर फेलोशिप पिदुना महाके असेंग सिनफम अमोइना मणिपुरी थिएटर गी लमदा थिजिनबा खलकले महाकना मागी थेसिस असिदा सही अनि चुपना थिजिनगरे महाक हौजिक मणिपुरी थिएटर गी सीनियर आर्टिस्ट अमा ओइनसु ले ओइरिबनी सजीवा जेल अमदी मणिपुर सेंट्रल जेल दा लैरिबा अंडर ट्रायल कन्विक्ट अमदी एनएसए तारबा बंदी सिंगदा नतना मखोइगी इमुंग मनुंगी मियोय सिंगदा आइन गी मतेंग पिननबगीदमा कैंपेन सथबा हौरगनी हाइना कैंपेन फॉर लीगल असिस्टेंस टू द फैमिली मेंबर्स ऑफ द प्रिजनर्स की कोऑर्डिनेटर एडवोकेट गांगोम तेज कुमारना फोंदोखरे वाफम सिंगरांग उरिपोक सैराब कोर्ट पांगथोखिबा पाउमी सिंग उनबा अमदा फोंदोखिबनी नेशनल लीगल सर्विसेज अथॉरिटी की मखादा मणिपुर स्टेट लीगल सर्विसेज ना डिस्ट्रिक्ट लीगल सर्विसेज इम्फाल वेस्ट का कुसमनदुना पांगथोकदोरिबा कैंपेन असिना सरकारना पाइखलिबा स्कीम कयागी कानबा फंगनबा होनबदा बंदी सिंग अमदी मखोइगी इमुंग मनुंगी मियोय सिंगदा आइनगी ओइबा मतेंग पांगनी कैंपेन असिगी अहानबा तांककी ओइना था असिगी कुंतरेतगिना कुंट्रा फावबा बंदी चनीगी यांखैगी इमुंग मनुंग सिंगी अकुपा वारोसु लोखट पलोइरे हाइबा वाफम सिंग पाउमी सिंगदा थमखी पुन्नमी चनी यांखै रोम ये कंटेक्ट तौजरे उन्नजरे मखोई इमुंग मनुंगी लिस्ट अमा लौजरे मसी कैंपेन लोइदबने यामना अथु मतमदा हारिबा प्रिजनर सिंगी अखोइना ममिंग मथा लौरिबा मयुंगी इमुंग मनुंग अहलम सिंजे उन्नजरगा अखोइ मोइदा लीगल असिस्टेंस अखोइ पीबा हौजरगनी हाइबगी अखोइ मेसेज याम अनौब खोंथांग सी अखोइ मणिपुरगी मियामदा अखोइ खांगनजनबा अखोइ मीडियागी अखोइ मतेंग लोइना मियामदा पाउसे तमजबने
June thagi ahanba numit asida chahi kudingi chatharakliba Progressive Day gi mapan suba thoram thokpaga loinana aina thingkraba lalhulu pripak prona wesia lamdamgi yaolup CSO lairik laisu hairaba marup oza ise isal singh amadi media kangbu punamakta paujel pirakli lup asigi chairman na thadorokba yaifa paujel gi cherol asina makha taribadi Pripak Prona Hanadagi Miyamda Thamjariba Wafamdi India Manipur conflict asi political conflict ni khulai pariba asigi maramdi Indian government na lanmi thajinduna lan tarokpa asibu mayokna nabani haijakre hairaduna India gi lusing basingna Manipur ahen ba laingak ki senmit ki khunai lonchet ki pangal supi pirakloi masi lawba ngamba thaugunai oiba political losing basingna ngamgadabasu natte masidi ningkha tamba kanglei pakta yauzarba wafamni aduna yaol ihogi ayobi thak natana kanglei paki ningkha tamba hanjenba ngamloi hairakli Ziribam DC office ki staff lairam dabana memorandum pisindre haina Borobreka subdivision development organization gi maikai dagi fongdorak kiba wafam adu pau phongna ba wat padagi soiduna hai kibani haina organization asigi chairperson PGT na thadorok pacherol amana hairakli serol asina makha tarebadi Borobreka subdivision development organization na Ziribam DC office ta memorandum pisinba lakpada DC office ta lairamba miyoi kharana DCD Imphal da thabak amagi sathoki mahak laitabana memorandum lobinaba mi leite amadi staff forward leitabani harakpadagi DC leitrabasu incharge ki thopuriba ADC Ziribam yauna officer sing unaduna lakhibadu makhoigi asoibani harakli Manipurda nungtigi fongba pause ama oriba Disangai Express na Sinduna Kaivulomzau National Park ki Forest Guard amadi voluntary guard singda boot amadi check mana yanthokre ngasi Kaivulomzau gi National Park ki second IB da pangthokiba thoromaduda Assistant Chief Secretary Swell Akhtar Disangai Express ki publisher Nisikanta Sapam ISTV ki chief editor Brojendro Ningomba PCCF and Chief Wildlife Warden DJN Anan amadi DFO None Arun RS na thoromadu da thoiba mithunglen sing oina saruk yakhe thoromadu gi saruk ama oina forest guard sing na tauriba thabak sing ikai khumnaba utpa oina voluntary guard oiriba ningthojam kumarjit amadi oina ratan kumarda ngasi gi ahanba oina lupa lising manga amasung khongubut nimfu forest guard sing da kusinakhi Wildlife Institute of India is implementing a central sponsor scheme covering a period of about 10 years, funding from central camp. This is for the cause of conservation of Sangai in a holistic approach. I take this opportunity to congratulate Sri Rishikant Singh ji, who has come forward to contribute voluntarily by way of rewards to our frontline field staff, who have done commendable work for the cause of conservation. I once again thank all our field staff, our park manager, and the press and electronic media for their Paugumerthan aten break amatanga luxury. Hey, Bema, exam pass to bugi haraugi di later unga pami du karigino. Pamoyaga skupuna taminradi, I like tamatoge. Ay ma amtangako. Nangu, koi ibimga, like punna taminabatan bernia. I science stream pame. Aduga ko ichan to mina art stream. Aduga Manipur science ka arts ka pulap tamina bayaba afaba school amata sulaite. Ako ichan to mina ay ka pulap amina ningdana tawrine bacho. Hey, karigino na hey, no yun wari duba. Ha, noy ani punna tamina bayaba school ni na ay natiba sa lurisa. Imphal Airport manakta layba changangay usikod na ne. Advanced School of Arts and Science ay na malingkaledra. Hari bi school sa MIL gi subject kudimak loy na tambayare. Aduisu matakta tha ahum kudingi pre-medical check-up. Hey, nangbo adiyam phaba schoolam phangaga nacha ani gi form loruk tri di karigino. Taso oisu apam minute kai doroge. Say form. Lori en he. Nauka Hearing Aid Center. Kumja listing ama chawpan marifom dodi ki hong chai kontramanga hena Notice India ahan hearing aid clinic mo ine lerek laba Nauka gi info center ma hangjare TV ma di phone gi konjel loinana nil khongum fum na tabang ngam dabi awab mayok na di bina al koding mag wabi rogano Nauka Hearing Aid Clinic nga si maklenshin directuna completely invisible water resistant ama di rechargeable odaba digital hearing aid hapiu tabang ngam gi pangal wala badom gi khang chana ba singles power sa tambio ai ko gi laifam di Nagamapal Main Road Phogoi Sangbam Lekai near
Nagar Community Hall. Mobile number na 6000954159. Kangla Packaged Drinking Water. lamjingba group ki unit ama oiriba Kangla Packaged Drinking Water lakliba June ki tang kunda launch tawsiragani. Hairiba numit asidagi hauna miyamda home delivery ki kuthangda ising pibagi thabak su hausaragani. Yumthong khudingmakta khudong chaba asi pizagani. Athoba matamda register tobiyu akaknaba matam kharagi oina pizariba khudong chaba asi manghanbiganu. Akupa marol gidama contact tawbirau 8257888737. Break matungda mayamam kana taram noksari. Prime Minister Narendra Modi na Bharat ki anirak suba Prime Minister oina wasak laukraba matungda ngasi nakal ani gi oiba wari sanana bagidamak tongan balaiba ki lusing basingna ngai duna lainakre ngasi Sri Lanka gi President Maithripala Sirisena amadi Narendra Modi New Delhi gi Hyderabad House da unaki lusing ba ani na unaba aduda laibak ani gi oiba wari kaya sanaki haina External Affairs ki Ministry gi spokesperson Ravish Kumar na phongdurakli. Prime Minister Narendra Modi Nepal gi Prime Minister KP Sharma Oli Bhutan की प्राइम मिनिस्टर लोटे शेरिंग अमदी मॉरिशस की प्राइम मिनिस्टर प्रवीण कुमार जगन्नाथ कसु उनगदौरी अदुम ओइनमक किर्गिस्तान की प्रेसिडेंट जिनबेकोव ना लैवाक अदुदा पांगथोकदौरिबा SCO समिट अमदी नुमित निनी की ओइबा खोंगचत्ता जून की 13 दगिना 15 फावबा लैवाक अदुदा लाकपिनबा हाइरखिबा वाफम अदु अमुक हन्ना खनगनी हाइक्रे नाकल अमरोमदा हंदक नौना खनख्रबा यूनियन कैबिनेट की ओइबा अहानबा मिफम ngasi नुमिदांग वैरम पांगथोकलबा यारी मिफम असिदा पार्लियामेंट की मिफम करंबा मतमदगी पांगथोकनी हाइबदी खननबगा लोइनाना तोंगान कैबिनेट कमिटी सिंगी मतंगदसु प्राइम मिनिस्टर ना वारेफ लौगनी हाइरी हंदक नौना खनख्रबा काउंसिल ऑफ मिनिस्टर सिंगी फॉर्म लौथोक्रे नौना पीख्रबा फॉर्म सिंग अदुदी बीजेपी की प्रेसिडेंट अमित शाह होम मिनिस्टर राजनाथ सिंह ना डिफेंस मिनिस्ट्री निर्मला सीतारमण ना फाइनेंस एंड कॉर्पोरेट अफेयर्स S जयशंकर ना एक्सटर्नल अफेयर्स मिनिस्टर रमेश पोखरियाल ह्यूमन रिसोर्स डेवलपमेंट मिनिस्टर डॉक्टर हर्षवर्धन ना मिनिस्ट्री ऑफ हेल्थ एंड फैमिली वेलफेयर साइंस एंड टेक्नोलॉजी एंड आर्ट साइंस प्रकाश जावड़ेकर ना एनवायरनमेंट मिनिस्ट्री अमदी इंफॉर्मेशन एंड ब्रॉडकास्टिंग पीयूष गोयल ना मिनिस्ट्री ऑफ रेलवेज अमदी कॉमर्स एंड इंडस्ट्री मिनिस्ट्री की थबक सिंग यंगसिलगनी हाइरी खा थंगबा काश्मीर की सोफियन रीजन दा सिक्योरिटी फोर्स ना लोतुना लैरखिबा लालहौब सिंह ना लैरिबा मफम खंगदोखिबका लोइनाना लालहौब सिंह गा खुद थोंगनकबगी थौदोक्ता लालहौब अहुम हाटख्रे पाव असिना हारिबदी सोफियन की Zainapura Well की ड्रगट एरिया दा लैबा हाइकोल अमदा लालहौब सिंह लोतुना लैरे हाइबगी अककनबा पाव अमा फंगवदगी मफम अदुदा सिक्योरिटी फोर्स ना ऑपरेशन चथखिबनी मदुदा लालहौब सिंह अदुना नोंगमई कापथोरखिबनी मखा ताना मफम अदुदा सिक्योरिटी फोर्स ना क्वेश्चनदुना थमखिबका लोइनाना अहेनबा फोर्स संगसिनख्रे सिक्योरिटी फोर्स ना हाटखिबा लालहौबा अहुम अदु करंबा लालहौलुपता यावबनो हाइबदु ऑपरेशन लोरबा मतुंगदा खंगलगनी हाइरी श्रीलंका की प्राइम मिनिस्टर रानिल विक्रमसिंघे ना श्रीलंका दा टेररिस्ट अमुक हन्ना हिंगलक्तनबा थबक पाइखलगनी हाइना लाउथोख्रे वाफम असि ngarang अम्परादा पांगथोखिबा थौरम अमदा वारोल पिरदुना हाइखिबनी महाकना मखा तारदुना हौजिक फावबगी ओइना IS अमदी नेशनल दोहिद जमाता NTJ की एक्टिविटी सिंगदी लैट्री अदुम ओइनमक NTJ गुम्बा टेररिस्ट कया मुथतख्रबसु टेररिज्म दी लैखिगनी मरम अदुना टेररिस्ट की इरांग असि मुथतनबा हौजिक लैरिबा लो असिदगी मापांगल हेना कनबा लो अमा सेमगी तंगाइफदे हाइख्रे ngasi nungthil phongnakhiba pause singda kari kari maru eba pau yauribaga habadu mayam punna mung miyeng taminasi Kanglaipak ki maira World No Tobacco Day gi thoram pangthokre isana nisa sizinaba thingba natana kana amtana thingba ngamloi Jayant Kumar miyamna lambi sembidabadagi tawkhaiduna lambi thingkre Rims ki director lokthoknaba khongjang changsinba singa security ga yamna chawna muknakre Kangla Pau Prime Minister Modi की मिनिस्टर सिंह की पोर्टफोलियो यंथोक्रे राजनाथ ना डिफेंस अमित शाह ना होम सीतारमण ना फाइनेंस पाइक्रे रिम्स की डायरेक्टर मफम लोकथो हाइबा खोंगंग चंगसिन की वसिंग पुलिस ना तनखाइक्रे रेखा मिसी द चेनब सिंग नुमित मंगा नि फाव की मनुंग द पुथोकदवनी असि भागचांग लौखिरोय पांडम तोंगान तोंगान मफम सिंग द वर्ल्ड नो टोबैको डे पांगथोकनख्रे
चेक्सिनदबना खुनाइदा खुदोंथिबा थोखल्ली जयंत कुमार सोथना लेरिबा महिरोइसिंगदा ओजासिंगी मियेंग चंगहन्निंगी कराम श्याम वाकन मिफम थुगाइख्रे हयेंगदगी रिम्स की थबक थौरमसिंग लेपकदौरी लोइसलकपदा मरुइबा पाव अमुक हन्ना पिजरी वर्ल्ड नो टोबैको डे की थौरम पाक सना पांगथोकनख्रे मही लोइसंग अमदगी मीटर चामगी मनुंग असी टोबैको फ्री जोन हाइना मिनिस्टर जयंत कुमार ना लाउथोखरे हिदाक मनागी पोलम सिंह थिंगनबा पुलिस की माइकेदगी एंटी टोबैको स्क्वाड का लोइनना ड्राइव सथरगने हाइना एडिशनल एसपी ऑपरेशन एजी शर्मना हाइख्रे रेखा मिहाट की मायोक्ता मियामना वाकत मिफम सथख्रे मिहाट पल फादि फाउबा असिबा हक्सांग लौखिरोय दौरी मपुरोइबा नावरेम दिजमनी पुलिसना लौखटख्रे वाखल लौसिंग निंगथिना लैरबा मियोय सिंगतना पुंसीदा हिरम खुदिमक्ता माय पाकपा ngamgani हाइना कैब एंड पीडी मिनिस्टर कराम श्यामना फोंगदोखरे अमदी रिहैबिलिटेशन सेंटर सिंग सोशल वेलफेयर की मखादा स्ट्रीमलाइन तौद्रबदी को नमित्यंग संगदौरी ngasi gi wenadi manipuri paw matang asida loijare mi eng tabiriba punamapu arunblana amuka hana khurumjari